Indo-Myanmar border da thengnariba illegal migration ki issue asi matam sangna thawoidana leirubadagi thokpani nongthomam Biren. Indo-Myanmar border da thengnariba illegal migration ki issue asi matam sangna thawoidana leirubadagi ngasi lamdam asida thengnariba khudongchadabasing asi thoklakpani haina hanagi chief minister nongthomam Biren na phongdoragli. Wafam asi hanagi chief minister nongthomam Biren na social media da thagalakpa hanagi chief minister ki post amada phongdorakhibani. Post aduda makha tarduna hai Indo-Pakistan amadi Indo-Bangladesh border da lawkhatliba cheksin thorang adugumna mamangda pankhiba leingak-singna ngalingaidagi khongthang lawkhatlamlabadi ngasi lamdam asida thengnariba khudongchadabasing asi thengnaramloi asuk chawba amadi maruoiba issue-sing asi karigidamak yengchindana thamlamlibano amadi masida maram oiraga India na ngasi thengnaribasing asigi tekcha kanana pugadawribano haibasi achoba wahang ama oiri haina sumaha ki post aduda makha tana phongdoragli gi manungda warawnaba khara leiramba yabagi chingnaba chauna leire. Hwjik oiriba Manipuri fibam asida Manipur Pradesh ki President A Sarda Devi na BJP ki North in charge Sambit Patraga unanaba honabada unaba phangkidraba matung asi Chief Minister amadi MLA kharaga loinana unakhre haidi. Adubu BJP Manipur Pradesh ki officials singi maikaidagi Hwjik lamdam asida oiriba rajniti ki charangnabasigi matangda Sambit Patraga unanaba hotnabada Hwjik fawbagi oina minister amadi MLA kharadi unanabagi matam pidabana thawong asibu center gi luchingba singda warauba khara leiramba yabagi chingnaba chauna leire. Moirang Oksubung maningda laiba Gelmon Maitai khul tumna mai chakre. Manipur da 2023 gi May 3 dagi hauna tholiba kangluf ani gi lana segi manung da cookie singna tanthorakpadagi mayum thadokduna lanjena duna Hwjik relief camp ta changjafam lauduna leiriba Moirang police station gi manung chana Moirang lo kenel manak Oksubung uyung makhong ani gi marakta laiba Gelmon Maitai khul gi yum sing asi nungthil tumna mai chakre hairi. Mai chakpa sing asi nungthil pung Taragani 2 minute nifu mangarom taba matamda miyamna khanglakibani adubu hariba mai chaliba maitai Gelmon khul asidi maitai amata changsin bangamdana Hwjik fawba leiraglibani mai chaklingai marakta nungsit silakpadagi khul aduda leiba yumsing tumna mai chakre mai chakpa adu una miyoi sing amata changmangamna khide mai chakliba mafam adugi maning thangba sarukta su kuki militant singi bunker su sadun lei hairi. Fire brigade ki mai kananaba changsilakpada su mafam adu yoksin bangamdana ngaihak panduna leikhe adubu Kona thangdadi mafam aduda changsinuna mai kanbagi thabak chathaki laibak thibadi akan manungsina maram oiduna yum ayamba loina mai chakre hairi. Maitai gi mi leinadraba yum sing adu matau karamna mai chaklibano haibagi chapchaba maram Hwjik fawba khangba ngamdri hairi.